Ngasi mori pawda Meitei amusung Naga ki apunba Cabinet People's Committee Manipur Kawalupama semkre. State laiminariba yalomi singi mathakta hugzik singnaba kaya lakliba madi yalomi singi lamdam asida hingbada makha kaya gi naba kaya ama tholakliba sigi matangda thasi kunma thoida Hotel Impalda laiba Meitei amusung Naga Civil Society Organization gi lusingba sing Intellectual sing na puna mifam pangthoktuna kupna khana nindam matungna mifam aduda sarvya khiba punamangna sinaraklibba khudingmak amata oina thengnaminaba Native People's Committee Manipur NPCM kawba lupama semkhre Meitei amasung Naga ki mihut singna punsilaga namna semlaba loop NPCM gi thau punabagidamakta stream amagi oina convener mas sankasar ko convener PH Deven amasung Dr. L Hongmai yenabalaitan khankre stream term asigi thawpuna bakhalaba makoi ahumgi ngasi press da thorpa declaration and resolution gi matungina committee asida lamdam asida leminariba yalomi singi phangpham thokpa hak aikhoibu ikai khumnawa hingnabagi hak aikhoigi lam amadi Saktambu ngakuna tung lakliba biol kaya hapgidamakta punna lusingduna chatminagani committee asigi hapkadoriba office bearer executive members sing adu group animaktagi sab manaba masingda haptuna sab manaba maongda thong manana chatminanaba amadi amana amabu ikai kumnaba punna thaudang lawminagani MPCM asigi group ani asigi apunba platform ama oina thamlaga lamdam asida leiriba elomi singda khaibum tanaba pirakliba sapu sing amadi mapandi pirakliba sapu kaya asigi mayokta democratic amasung constitution gi makhada ingtappa lehenaba ekoi gi lam ngakchenaba honaminagani hairi committee lokhatki warep singi matung ina laghiba chun anida Makhan village da Manipur Lahumi singi oiba public convention amasu pangthokpa haina wafam yauri committee sina makha tarko oina Manipur gi Assam Rifles lokthokadabani demand tawba kuki terrorist singi government ka tongnariba su suspension operation atubada lokthokadabani demand sing tawgani makha tarpada Native People's Committee Manipurna state government ta state asuda khudaktagi NRC paikatnaba demand taksingani hairi Ngasi yukung mapolom tarpada None District ki Khopum Police Station konba rongmai Naga singi Gauthai village amadi Molfai kuki village anigi marakta labukta thabuk suduna leiba rongmai Naga purup ki mung amagi mama mapa amadi masa ama yauna puna mioi ahumda afuba makhalgi khulai matik sana pipe kuki terrorist sing attack toroktuna makhoibu phanaba honaramle laibuk phawdagi makhoi ahum mak Sining chitta hinghoure tawdok sigi matang the press na pumi paw hai tawdok asing asing puma polom taba duwaida Khopum police station kha thangba maikai da kilometer kuntharong lapna leiba mafam da thoki bani tawdok asida tawdok pasok apandi yaukide kuki militant sing aduna moifai college kolom dagi tabuk ta thabak suriba mioi ahumda tamna nomai kapsilakpan kibani masigi attack adu KNLMC gi kangbu oirambi yai haina pongdonaraki Kuki CSO sing nagatur ki mari makhom haidukpa sungdani NPF paw sanung pijari State sida hauzik leidibira ngasi athubda loisinaba yanaba kuki khulai paiba singna phajin khraba hauzik phawba thadoktana leiba naga misam taruki langla langjinabadi makhoi gi mari makhom sing adu kuki CSO nataga makhoi Habada Yawasing Haidukpa Sungani, Makoibu Kayam Queen Lotuna Thamba, Namgani Hai Naga People's Front, NPF, Manipur State, Unit President Awangbo, Numai Fongdo Kre. Kangpokpi District Manungsana Kotlen, consumed Kulai Piber Sing ambush Togana Thado Search Leader, Ahum Hard Kibagi Marilena. Kimna tha asigi tong de degi satarakpa shutdown marum oiraga National Highway number 2 Imphal Dimapur lambida gari sing panduna lerakpa numitra marini sufre Nongjunurak nungja marakta lambi panduna lerakpa driver sing angakpa phangna awaba mayoknari hairi maraksida Senapati district tongan tong mafam sing da panduna leiriba gari sing security akanba section thorang inana Imphal da uraknabgidamak Matowa Police Act
Truck Owners Welfare Association की President H. Ranjit Singh लुसिंगबा टीम न Chief Minister Y. Kem Sang उनाइख्रे ngasi Chief Minister Y. Kem Sang unaba adugi matangda Ottawa की लुसिंगबा मना उनफमगी फोंदोरक मतुंगिना Nagaland की Khonjuman की हौरगा Senapati District की तोंगान मफम सिंगदा पंदुना लेगिबा गाड़ी की मसिंग असे असुकी मतिक अवाबा मायोक्नरे हाईवे असी मखाताना ब्लॉकेट तौदुन लेरबदी ड्राइवर सिंगना हेन अवाबा मायोक्नगु नतना स्टेट असिगी इकोनॉमिक साउंड अवाबा मायोक्नरगनी मरम अदुना पंदुन लेरिबा गाड़ी सिंग असी अकनबा सिक्योरिटी चेकिंग थौरांग तौदुना इम्फाल यौनबा पुरकपियु हाइना तकसिनखी हाइरी उर्खोल डिस्ट्रिक्ट की मोंको चेपु माइकई दगी कुकी मिलिटेंट सिंगना थंगना Leiba Naga Kul Singda Litan, Lahu Amusung Sarang Pungda, Nomai Kapsinduna, Landara Kre Haidi, Presna Pangbo Pagi Matungina, Nasin Midangpung, Tarabini Kulom Taba, the Kuki Militant Singer, Nomai Landa, Adu Satari Kibani, Naga Village, God Singi, Maike Tegisu, Halaga, Kapadagi, Nakal Anigi Marakta Kutonaki, Atingo Pawda, Soga Pandi, Yaukide, Sekundari Musukumangilona Bahinda, Kuki Militant in the land. Lahu Kulda Bom Yauna Kanba Landa Satar Kimatung Nasi, Midang Amukana, Nomai Kapsulakibani, Heidi. President Draupadi Murmu Hakin with whom they get seeking the concert ki Ahanbun with Wina. A doctor Leba Reese Park Auditorium the Tungkre, Auditorium Mahaki to Manunda, Orchid Sing Tonga Numakal Singadu, Mangondu Uli, Masigi Manung Dested, a Sigi Fangi Bumakal, Samanga Karid Yauna. Tupa Priuvi, Nungsi Sanabala Minabagi Marup Singh, Gumba Cultural, Chibol Singsu, President Yanhan Ki. IFF Technical Branch, Urishana, Kagat Laba Yarba Candidates Singi Makoigi Funkiba, Get Ki Scholarship Impom Oirega, Apply Torpa, Yanaba Indian Air Force, Scheme Amadi Hongdokre Haina Defense Ministry of Hongdokre. Jammu and Kashmir matang da China amasung Pakistani gi thokiba apunba waroladu India na ngasi akan mongda yangdabu phongdokre Union Territory amasung Ladakh asi lebak asi gi tana thanaba yadobani amasung masi makhata na lebak asi gi saluk ama oikigani reason asi gi matang da atopa lebak sunewa ngalaknabagi mafam laite haiki AIMIM gi President Asauddin Wai Sinan Marang Assam Assembly UCC Bill Utokibadu Yandibu Pongdokuna Masida Muslim Singi Matakta Hindu law Namsilakuni Haina Maral Siba Wapam Ama Pongdokre Rashalakuna Sanabigi Pauda Manipur Amateur Bodybuilding Association Ying Makat Imphal East District Amateur Bodybuilding Association in Imphal East Wangthei Maihobum Lampakta Pangthokiba Marishuba Prabhavati State Level Bodybuilding Championship Singkunturuki title Body Practice Fitness Pasuigi Leitan Them Dinesna Laukre Tari Suba Kangba Intra Academy says to Nam Singkunturuki Ngasi Makha Manamatum Yantotuna Loishin Kre Conductor Astoni Pattis Fight Club APF na Siduna Bengaluru da Pangthokiba Indian Fight League the Mai Paklak Prabha State Asigi Professional MMA Fighter Rupen Mutumbu ngasi Imphal Airport Miyamna Harautaramna Oktuna Pungning Thabat Kre Mapal Kangjib Sathariba Bavina Group Umpu Mangasuba Sir Sursan Singh KCMCI CVE Memorial Football Tournament Sing Kuma Puntropi ngasi sanakiba match singda Times Khabam amasung Group 2 Nambol Mai Pakuna full point phangkhre matang sibri phungba tongan ba pau secretary pau dam da tension jeri mayam mukana khurung jeri